ꯊꯥꯏꯅ ꯃꯃꯥꯡꯉꯩ ꯃꯇꯝ ꯑꯃꯗ ꯈꯨꯜ ꯑꯃꯗ ꯏꯅꯥꯎꯇꯣꯟ ꯀꯧꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯏꯅꯥꯎꯇꯣꯟ ꯑꯁꯤ ꯄꯥꯈꯪ ꯑꯔꯤꯕꯅꯤ꯫ ꯃꯥꯒꯤꯅꯤ ꯍꯥꯏꯕꯗ ꯍꯟꯅ ꯌꯦꯡꯕꯗ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯦ꯫ ꯏꯅꯥꯎꯇꯣꯟ ꯁꯦꯜ ꯌꯥꯝꯅ ꯄꯥꯏꯔꯝꯃꯤ, ꯑꯗꯨꯕꯨ ꯅꯨꯄꯤꯗꯤ ꯊꯤꯔꯝꯗꯦ꯫ ꯅꯣꯡꯃ ꯏꯅꯥꯎꯇꯣꯟꯅ ꯊꯕꯛ ꯍꯜꯂꯛꯄꯗ ꯃꯥꯒꯤ ꯃꯔꯨꯞ ꯐꯩꯖꯥꯎꯒ ꯂꯝꯕꯤꯗ ꯊꯦꯡꯅꯔꯝꯃꯤ꯫ ꯐꯩꯖꯥꯎꯗꯨ ꯏꯅꯥꯎꯇꯣꯟꯕꯨ ꯎꯕꯗ ꯍꯔꯥꯎꯅ ꯀꯧꯔꯛꯏ꯫ "ꯏꯇꯥꯎ ꯏꯅꯥꯎꯇꯣꯟ, ꯀꯗꯥꯏ ꯆꯠꯄꯤꯔꯨꯕꯅꯣ?" "ꯏꯇꯥꯎ, ꯑꯩ ꯊꯕꯛ ꯑꯃ ꯆꯠꯂꯨꯕꯅꯤ꯫ ꯑꯗꯣ ꯏꯇꯥꯎꯗꯤ ꯎꯈꯤꯗꯕꯕꯨ ꯑꯣꯟꯊꯣꯛꯅ ꯀꯨꯏꯔꯦ꯫ ꯅꯍꯥꯟ ꯃꯈꯩ ꯀꯗꯥꯏꯗ ꯂꯩꯕꯤꯔꯨꯔꯕꯒꯦ ꯏꯇꯥꯎ?" "ꯏꯇꯥꯎ, ꯑꯩꯁꯦ ꯅꯍꯥꯟ ꯃꯈꯩ ꯁꯍꯔꯗ ꯂꯩꯔꯨꯔꯦ꯫ ꯑꯗꯣ ꯏꯇꯥꯎꯒꯤꯗꯤ ꯏꯆꯥ ꯀꯌꯥ ꯁꯨꯔꯒꯦ?" "ꯏꯇꯥꯎ, ꯀꯗꯥꯏꯗꯒꯤ ꯏꯆꯥꯅꯣꯗ, ꯑꯩꯗꯤ ꯅꯨꯄꯤ ꯊꯤꯗ꯭ꯔꯤꯌꯦ." "ꯍꯧꯖꯤꯛ ꯐꯥꯎꯕ ꯏꯇꯥꯎ ꯅꯨꯄꯤ ꯊꯤꯗ꯭ꯔꯤ ꯍꯥꯏꯕ? ꯀꯩꯅꯣꯅꯦ ꯍꯥꯏꯔꯤꯁꯤꯕꯣ, ꯑꯁꯦꯡꯕꯔꯣ?" "ꯑꯁꯦꯡꯕꯅꯤ ꯏꯇꯥꯎ." "ꯊꯤꯖꯜꯂꯣꯗꯅ, ꯆꯍꯤꯁꯨ ꯐꯅꯌꯥꯝ ꯌꯥꯝꯃꯝꯃꯅꯤ꯫ ꯇꯨꯝꯂꯝꯗꯥꯏꯗ ꯄꯥꯜꯍꯧꯕ ꯇꯥꯖꯅꯤꯀꯣ ꯏꯇꯥꯎ." "ꯑꯩꯁꯨ ꯅꯨꯄꯤ ꯊꯤꯕꯕꯨꯗꯤ ꯄꯥꯝꯂꯕꯅꯤ, ꯑꯗ ꯅꯨꯄꯤ ꯂꯩꯇꯕꯒꯤ ꯋꯥꯅꯤꯗ꯫ ꯑꯗꯣ ꯏꯇꯥꯎꯒꯤꯗꯤ ꯑꯉꯥꯡ ꯀꯌꯥ ꯁꯨꯔꯒꯦ?" "ꯏꯇꯥꯎ, ꯑꯩꯒꯤꯗꯤ ꯑꯉꯥꯡ 3 ꯁꯨꯔꯦ꯫ ꯅꯨꯄꯤ ꯑꯃꯒ ꯅꯨꯄꯥ 2ꯒꯅꯤ꯫ ꯅꯨꯄꯤꯗꯨꯗꯤ ꯂꯩꯁꯥꯕꯤꯕꯨ ꯐꯥꯔꯦꯗ ꯏꯇꯥꯎ." "ꯅꯨꯡꯉꯥꯏꯖꯔꯤꯅꯤ ꯏꯇꯥꯎꯗꯤ꯫ ꯑꯩꯗꯤ ꯅꯍꯥꯔꯁꯨ ꯄꯣꯊꯥꯕ ꯐꯪꯕꯖꯥꯠ ꯅꯠꯇꯦꯗ, ꯑꯩꯅ ꯊꯣꯡꯂꯒ ꯆꯥꯖꯔꯤꯕꯅꯤ." "ꯄꯣꯊꯥꯕ ꯐꯪꯅꯅꯕ ꯅꯨꯄꯤ ꯊꯤꯖꯜꯂꯣ꯫ ꯑꯩꯗꯤ ꯏꯇꯥꯎꯗꯧꯅꯁꯨ ꯁꯦꯜ ꯄꯥꯏꯔꯝꯃꯕꯀꯣ ꯅꯨꯄꯤ 2-3 ꯊꯤꯔꯝꯒꯗꯕꯅꯤ꯫ ꯑꯗꯣ ꯏꯇꯥꯎ, ꯆꯥꯛ ꯆꯥꯃꯤꯟꯅꯗꯕꯁꯨ ꯌꯥꯝ ꯀꯨꯏꯔꯦ꯫ ꯍꯣꯔꯦꯟꯗꯤ ꯑꯩꯈꯣꯏꯗ ꯏꯟꯁꯥꯡ ꯑꯍꯥꯎꯕ ꯑꯃ ꯊꯣꯡꯂꯒ ꯆꯥꯁꯦ." "ꯍꯣꯏ, ꯌꯥꯏꯌꯦ ꯏꯇꯥꯎ." ꯃꯈꯣꯏ ꯑꯅꯤꯗꯣ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯣꯝꯕꯤꯆꯥꯗꯨ ꯏꯪꯈꯣꯜ ꯂꯩꯕꯥꯛ ꯑꯗꯨ ꯇꯧꯔꯤ꯫ ꯋꯥꯔꯗꯨꯅ ꯉꯥꯏꯍꯥꯛꯁꯨ ꯄꯣꯊꯥꯔꯝꯃꯤ꯫ ꯇꯣꯝꯕꯤꯆꯥ ꯌꯨꯝꯂꯣꯝꯗ ꯌꯦꯡꯗꯨꯅ, "ꯕꯦꯝꯃꯥ, ꯏꯁꯤꯡ ꯈꯨꯖꯥꯏ ꯑꯝꯇ ꯄꯨꯊꯣꯔꯛꯎꯅꯦꯍꯦ." ꯂꯦꯝꯕꯤꯗꯨ ꯏꯁꯤꯡ ꯈꯨꯖꯥꯏ ꯑꯃ ꯄꯨꯗꯨꯅ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯈꯨꯖꯥꯏ ꯑꯗꯨ ꯃꯃꯥꯗ ꯄꯤꯔꯒ, "ꯏꯃꯥ, ꯏꯁꯤꯡ." ꯇꯣꯝꯕꯤꯆꯥꯁꯨ ꯃꯆꯥꯒꯤ ꯏꯁꯤꯡꯗꯨ ꯂꯧꯗꯨꯅ ꯊꯛꯂꯝꯃꯤ꯫ ꯇꯣꯝꯕꯤꯆꯥ ꯏꯁꯤꯡꯗꯨ ꯊꯛꯄ ꯂꯣꯏꯔꯗꯨꯅ ꯈꯨꯖꯥꯏꯗꯨ ꯑꯃꯨꯛ ꯃꯆꯥꯅꯨꯄꯤꯗ ꯄꯤꯔꯝꯃꯤ꯫ "ꯅꯪ ꯄꯥꯕꯗꯤ ꯍꯜꯂꯛꯈ꯭ꯔꯕꯣ?" "ꯍꯜꯂꯛꯇ꯭ꯔꯤꯌꯦ ꯏꯃꯥ." "ꯅꯅꯥꯎ ꯅꯨꯄꯥ ꯑꯅꯤꯗꯨꯅ ꯀꯗꯥꯏꯗ ꯆꯠꯈꯤ? ꯃꯈꯣꯟ ꯃꯋꯥꯒ ꯇꯥꯗ꯭ꯔꯤꯕꯁꯤꯕꯣ?" "ꯏꯃꯥ, ꯃꯣꯏ ꯑꯅꯤꯗꯤ ꯈꯨꯜꯒꯤ ꯋꯥ ꯈꯟꯅꯕ ꯌꯥꯎꯔꯨꯅꯤ ꯍꯥꯏꯗꯅ ꯆꯠꯈꯤꯕꯅꯤ." "ꯐꯔꯦ ꯐꯔꯦ, ꯅꯪꯁꯨ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡꯗꯣ ꯑꯃꯨꯛꯇ ꯂꯣꯏꯁꯤꯜꯂꯨꯆꯣ." "ꯍꯣꯏ ꯏꯃꯥ." ꯂꯦꯝꯕꯤꯁꯨ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯇꯣꯝꯕꯤꯆꯥꯗꯣ ꯏꯪꯈꯣꯜ ꯂꯩꯕꯥꯛꯇꯨ ꯃꯈꯥ ꯇꯥꯅ ꯇꯧꯕ ꯑꯃꯨꯛ ꯍꯧꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯐꯩꯖꯥꯎꯗꯨ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯥꯒꯤ ꯅꯨꯄꯤꯅ ꯏꯪꯈꯣꯜ ꯂꯩꯕꯥꯛ ꯇꯧꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ, "ꯃꯃꯥ, ꯅꯨꯡꯁꯥ ꯃꯔꯛꯁꯤꯗ ꯂꯩꯕꯥꯛ ꯇꯧꯔꯤꯕꯗꯨꯕꯨ ꯋꯥꯗꯕ꯭ꯔꯅꯦꯍꯦ? ꯍꯣꯔꯦꯟ ꯅꯨꯡꯁꯥ ꯈꯔ ꯅꯦꯝꯊꯔꯒ ꯑꯩ ꯇꯧꯒꯦꯅꯦ ꯊꯝꯃꯨꯅꯦ." "ꯃꯣꯏ ꯃꯄꯥ ꯍꯟꯕꯤꯔꯦꯗꯅ, ꯆꯥꯛꯁꯨ ꯏꯆꯥꯅꯨꯄꯤꯅ ꯊꯣꯡꯈ꯭ꯔꯕꯅꯤ, ꯊꯕꯛ ꯇꯧꯅꯤꯡꯉꯥꯏ ꯂꯩꯇꯦ ꯍꯥꯏꯗꯅ ꯇꯧꯔꯝꯂꯤꯕꯅꯤ꯫ ꯑꯗꯣ ꯃꯣꯏ ꯃꯄꯥ, ꯊꯕꯛꯇꯨꯕꯨ ꯀꯃꯥꯏ ꯇꯧꯔꯛꯑꯒꯦ?" "ꯁꯦꯜꯗꯣ ꯉꯁꯤ ꯅꯣꯡꯃ ꯅꯤꯅꯤ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯄꯤꯔꯛꯑꯒꯦ ꯍꯥꯏꯅ ꯍꯥꯏꯔꯛꯏ." "ꯑꯗꯣ ꯃꯃꯥ, ꯑꯩꯒꯤ ꯊꯥꯏꯅꯒꯤ ꯃꯔꯨꯞ ꯏꯅꯥꯎꯇꯣꯟꯗꯣ ꯉꯁꯥꯏ ꯂꯝꯕꯤꯗ ꯊꯦꯡꯅꯔꯝꯃꯤ꯫ ꯑꯩꯅ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯗꯣ ꯑꯩꯈꯣꯏꯗ ꯆꯥꯛ ꯆꯥꯁꯦ ꯍꯥꯏꯗꯅ ꯍꯥꯏꯔꯝꯕꯅꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒꯅꯦ ꯀꯩꯊꯦꯜꯗ ꯆꯠꯇꯨꯅ ꯉꯥ ꯐꯖꯕ ꯑꯃꯇ ꯂꯩꯔꯨꯆꯣ." "ꯍꯣꯏ ꯃꯣꯏ ꯃꯄꯥ." "ꯑꯗꯣ ꯇꯥ ꯏꯅꯥꯎꯇꯣꯟꯒꯤꯁꯨ ꯃꯆꯥ ꯌꯥꯝ ꯆꯥꯎꯔꯝꯃꯅꯤꯅꯦ." "ꯀꯗꯥꯏꯗꯒꯤ ꯃꯆꯥ ꯆꯥꯎꯕꯅꯣꯗ ꯃꯃꯥ, ꯑꯩꯒꯤ ꯃꯔꯨꯞꯇꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯨꯄꯤ ꯊꯤꯗ꯭ꯔꯤ ꯍꯥꯏꯅ ꯍꯥꯏꯅꯦ." "ꯍꯩꯃꯥ, ꯃꯥꯗꯤ ꯀꯩꯒꯤ ꯅꯨꯄꯤ ꯊꯤꯗ꯭ꯔꯤꯕ? ꯁꯦල් ꯍꯥꯏꯔ ꯅꯝꯊꯤꯈꯩ ꯄꯥꯏꯔꯤꯕꯅꯤ." "ꯀꯔꯤꯒꯤ ꯅꯨꯄꯤ ꯊꯤꯗ꯭ꯔꯤꯕꯅꯣ ꯍꯥꯏꯕꯗꯨꯗꯤꯅꯦ ꯑꯩꯁꯨ ꯈꯪꯗ꯭ꯔꯦ꯫ ꯑꯗꯣ ꯅꯆꯥꯅꯨꯄꯤꯗ ꯍꯥꯏꯔꯒ ꯏꯃꯨꯡꯗꯣ ꯑꯃꯨꯛꯇ ꯋꯥꯏ ꯇꯩꯊꯣꯛꯍꯜꯂꯨ꯫ ꯏꯇꯥꯎꯗꯣ ꯃꯁꯥ ꯌꯥꯝꯅ ꯅꯥꯟꯖꯕꯅꯤ." "ꯍꯣꯏ ꯍꯣꯏ, ꯑꯩ ꯏꯆꯥꯅꯨꯄꯤꯗ ꯍꯥꯏꯒꯦ." ꯑꯁꯨꯝꯅ ꯇꯣꯝꯕꯤꯆꯥꯅ ꯃꯆꯥꯅꯨꯄꯤꯗ ꯃꯤ ꯂꯥꯛꯀꯅꯤ, ꯏꯃꯨꯡ ꯋꯥꯏ ꯇꯩꯊꯣꯛꯑꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯇꯣꯝꯕꯤꯆꯥꯁꯨ ꯀꯩꯊꯦꯜꯗ ꯉꯥ ꯂꯩꯕ ꯆꯠꯈꯤꯔꯝꯃꯤ꯫ ꯅꯨꯃꯤꯠꯁꯨ ꯇꯥꯁꯜꯂꯛꯂꯦ꯫ ꯏꯅꯥꯎꯇꯣꯟꯗꯨ ꯃꯥꯒꯤ ꯃꯔꯨꯞ ꯐꯩꯖꯥꯎꯒꯤ ꯃꯌꯨꯝꯗ ꯆꯥꯛ ꯆꯥꯕ ꯂꯥꯛꯂꯝꯃꯤ꯫ ꯏꯅꯥꯎꯇꯣꯟꯗꯨ ꯐꯩꯖꯥꯎꯈꯣꯏꯒꯤ ꯁꯨꯃꯥꯡꯗ ꯂꯦꯞꯇꯨꯅ ꯐꯩꯖꯥꯎꯕꯨ ꯀꯧꯔꯝꯃꯤ꯫ ꯐꯩꯖꯥꯎꯁꯨ ꯇꯥꯔꯗꯨꯅ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯏ꯫ ꯐꯩꯖꯥꯎꯗꯨ ꯏꯅꯥꯎꯇꯣꯟꯕꯨ ꯎꯕꯗ ꯍꯔꯥꯎꯅ ꯀꯧꯔꯛꯏ꯫ "ꯍꯩꯃꯥ, ꯏꯇꯥꯎ ꯂꯥꯛꯏꯗꯅ, ꯏꯃꯨꯡꯗ ꯂꯦꯡꯁꯤꯟꯕꯤꯔꯛꯑꯣ ꯏꯇꯥꯎ." "ꯍꯣꯏ ꯍꯣꯏ ꯏꯇꯥꯎ." ꯐꯩꯖꯥꯎꯒ ꯏꯅꯥꯎꯇꯣꯟꯒꯗꯨ ꯏꯃꯨꯡꯗ ꯆꯪꯃꯤꯟꯅꯔꯛꯏ꯫ ꯇꯣꯝꯕꯤꯆꯥꯁꯨ ꯆꯥꯛ ꯊꯣꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯦꯝꯕꯤꯅ ꯃꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯏꯟꯁꯥꯡ ꯁꯦꯝꯂꯤ꯫ ꯏꯅꯥꯎꯇꯣꯟꯗꯤ ꯂꯦꯝꯕꯤꯕꯨ ꯎꯕꯗ ꯂꯦꯝꯕꯤꯕꯨ ꯅꯨꯡꯁꯤꯕ ꯐꯥꯎꯔꯝꯃꯤ꯫ ꯑꯗꯨꯅ ꯂꯦꯝꯕꯤꯕꯨ ꯆꯥꯒꯗꯕ ꯃꯈꯩ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯐꯩꯖꯥꯎꯅ, "ꯃꯃꯥ, ꯏꯇꯥꯎ ꯏꯅꯥꯎꯇꯣꯟ ꯂꯥꯛꯏ, ꯆꯥꯛꯇꯣ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯣ, ꯊꯦꯡꯈꯤꯅꯤ." ꯇꯣꯝꯕꯤꯆꯥꯒ ꯂꯦꯝꯕꯤꯒꯁꯨ ꯏꯅꯥꯎꯇꯣꯟꯗ ꯌꯦꯡꯂꯛꯏ꯫ ꯇꯣꯝꯕꯤꯆꯥ ꯅꯣꯛꯂꯒ, "ꯇꯥ ꯏꯅꯥꯎꯇꯣꯟꯁꯤꯗꯤ
ahal oiraga naha onthora amedana kadaidagi naha onthorakpanoda ahal oisalaklabanine itaw mana aigi ichanupini mamingna lembi inauton do lembi da wakhala ma khallami asumna inauton ga phaijau ga do wari sanarami tombicha su chak loiraduna lembi na chak to thirami asumna chak adu su charami chak toklaba matungda ngaihak leibaga inauton su chatkhirami inauton na khalli itaw phaijau gi machanupi lembi dudi masak po onthokna bu phajakrene ma urubadagi aigi thamoi si kaino ma tawkhre aibu itaw phaijau gi machanupi lembi du koirasirane itaw phaijau na khanglagana aibu karini haikini khaningba khanjarasan lembi du khatrak tawraga lauragi asumna inauton na khandana lairami asumna nongmanini de haukhre nongma lembi na turel da ising sokpa lakpada inauton ga thengnarami inauton lembi ubada harau jarami lembi noi pabadubu yumda lehobro khura aikhoi pabadi thangnaba khulda chatkiye inauton do machinda tapna soli khurai ai sili jarabasu pakhangne habisi ma kawraba jalni inauton na mathanta murum sonbadu da lembi na kai haibanu khura lembi nangna khura haido haigan ai se pakhangni ne he ta inauton haina hayune khuradi aikhoi pabagi marupni kamaina ta inauton kaudoino khura oina dum kaurage noi pabaga aiga tinajarabasu hanbadi aingondagi noi pabana yam hanme aidi chahi yam drida ado lembi ai kainomta hangine hekta hangu khura amukasu khura haireni hai doga tallida lembi ado nangi khangnabaga leibro khura aidi angang oirida aduna khangnaba leitiye nangbu kanana angang oiri haiba mi leisabi pharabasibo ado lembi nang aingonda leirodana inauton gi wado tabada lembi do mamito lauthorai inauton na lembi bu themlai aingonda leiradi nangna apamba loina thonghandoin setningbuda su selandoini yam nungaina thamdoi jan nangbu nungaina leiningdro inauton na thembadu da lembi na su yarami nungaina budi leiningeba ko khura ado khura da leibadi talle khura di hanure kanana aibu hanure haiba mi mai kitang khuibe wani chahi di yam jiponi da khura ga khangnei khangadi imana ngangni haidok traga loire adugibu asi haiduna inauton na lembi bu themlami asumna numit asidagi lembi ga inauton ga koinarami inauton na lembi gi setna chana na ba mapi marol sing sanalupa mayam ma pirami lembi su tapna inauton bu nuksiraklami matam khara laibaga inauton ga lembi ga do chelami inauton ga lembi ga chen kreta bada tombi cha do makok pairami moi mapa kaino akhoi na hojik tawgodori sibo mama kari tawni haibagi ichana pami haiduna chakhrabani na leijarasan itawdusu mi yam phai selsu yamna pai hayeng ichana leibada nungaina legadoribani asomna matai manau ani do hainarami somde inauton gi khuldani inauton nu bichele etabada makhoi khulgi mau khara mau yengbalak-lami mau amana nupi sidi yam angangni itai inauton na popubo yani asida kamaine khoibu iche haina kaudoino itai na laura abanina angang oirabasu iche khoba taridana masak asidi onthokna bu phajakre masak sida ngauduna purakpa soidana oiramgani mau mayamdagi itai inauton gi mau asina phajaba hen khre asi haiduna mau singa do pulam noklami asumna inauton ga lembi ga sulu honglami inauton na lembi bu yumda thabak amata yawhalamde yumgi thabak pumba inauton na loina tawrami matam kharagi matungda lembi do tha leplami lembi tha leple tabada inauton do yamna harau jarami tombicha so machanupi bu unaba laklami inauton do tombicha ubada ikairami adubu magi nupi gi mama oirabanina manembu ubada khurumlami yare lembi di ude mabu kadai de laikige ima lembi di ka da lehobuni ka da wina changbiru hoi ai changurage tombicha do machagi ka da changkhirami lembi do phamung da tumduna lairami tombicha so machabu kau duna changlai
ꯂꯦꯝꯕꯤꯁꯨ ꯃꯃꯥꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗ ꯍꯧꯒꯠꯂꯛꯂꯝꯃꯤ꯫ ꯏꯃꯥ, ꯅꯪ ꯂꯥꯛꯏꯔꯣ? ꯏꯃꯥꯁꯦ ꯅꯪ ꯊꯥ ꯂꯦꯞꯄꯦ ꯇꯥꯕꯗꯨꯗ ꯍꯔꯥꯎꯃꯟꯈꯤꯗꯨꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯍꯧꯖꯤꯛꯇꯤꯅꯦ ꯊꯕꯛ ꯑꯋꯥꯕ ꯑꯝꯇ ꯁꯨꯕ ꯌꯥꯗ꯭ꯔꯦꯀꯣ꯫ ꯏꯃꯥ, ꯅꯣꯏ ꯅꯌꯥ ꯅꯨꯄꯥꯅ ꯊꯕꯛ ꯑꯝꯇ ꯁꯨꯍꯟꯗꯦ꯫ ꯑꯩꯒꯤ ꯊꯕꯛ ꯍꯥꯏꯕꯕꯨ ꯂꯥꯏꯗꯨꯛ ꯀꯠꯄ ꯈꯛꯇꯅꯤ꯫ ꯑꯇꯩꯗꯤꯅꯦ ꯃꯥꯅ ꯂꯣꯏꯅ ꯇꯧꯏ꯫ ꯊꯥ ꯂꯦꯞꯄꯒꯤ ꯗꯨꯛꯁꯨ ꯃꯥꯅ ꯊꯥꯔꯦ꯫ ꯇꯣꯝꯕꯤꯆꯥꯗꯣ ꯃꯆꯥꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕꯗꯨ ꯎꯔꯒ ꯄꯦꯟꯖꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯂꯦꯝꯕꯤꯗꯨ ꯃꯆꯥꯅꯨꯄꯥ ꯑꯃ ꯄꯣꯛꯂꯝꯃꯤ꯫ ꯂꯦꯝꯕꯤꯅ ꯑꯉꯥꯡ ꯎꯅꯕꯒꯤ ꯋꯥꯕꯗꯣ ꯎꯕꯗ ꯏꯅꯥꯎꯇꯣꯟꯗꯣ ꯌꯥꯝꯅ ꯀꯞꯂꯝꯃꯤ꯫ ꯏꯅꯥꯎꯇꯣꯟꯁꯨ ꯃꯆꯥꯅꯨꯄꯥ ꯑꯃ ꯐꯪꯖꯔꯦ ꯇꯥꯕꯗ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯏꯅꯥꯎꯇꯣꯟꯅ ꯃꯆꯥꯅꯨꯄꯥ ꯑꯗꯨꯒꯤ ꯃꯃꯤꯡ ꯊꯧꯕ ꯍꯥꯏꯅ ꯊꯣꯜꯂꯝꯃꯤ꯫ ꯏꯅꯥꯎꯇꯣꯟꯅ ꯑꯌꯥꯝꯕ ꯃꯇꯝꯗ ꯑꯉꯥꯡ ꯑꯗꯨꯝ ꯂꯧꯔꯝꯃꯤ꯫ ꯃꯥꯒꯤ ꯅꯨꯄꯤ ꯋꯥꯈꯤꯅꯤ ꯍꯥꯏꯗꯨꯅ ꯑꯉꯥꯡ ꯑꯗꯨ ꯂꯧꯍꯜꯂꯝꯗꯦ꯫ ꯏꯅꯥꯎꯇꯣꯟꯗꯣ ꯑꯉꯥꯡ ꯑꯗꯨ ꯄꯣꯔꯒ ꯊꯕꯛꯁꯨ ꯇꯧꯔꯝꯃꯤ꯫ ꯃꯈꯣꯏ ꯈꯨꯜ ꯑꯗꯨꯒꯤ ꯃꯤꯁꯤꯡ ꯑꯗꯨꯅ ꯏꯅꯥꯎꯇꯣꯟꯅ ꯂꯦꯝꯕꯤꯕꯨ ꯂꯨꯅ ꯇꯧꯕ ꯑꯗꯨ ꯎꯔꯒ ꯅꯨꯡꯁꯤꯅ ꯁꯣꯟꯅꯕꯁꯨ ꯌꯥꯎꯔꯝꯃꯤ, ꯀꯂꯛꯇꯨꯅ ꯉꯥꯡꯅꯕꯁꯨ ꯌꯥꯎꯔꯝꯃꯤ꯫ ꯏꯅꯥꯎꯇꯣꯟꯗꯣ ꯑꯉꯥꯡꯒꯤ ꯅꯤꯡꯊꯥ ꯈꯔ ꯄꯨꯗꯨꯅ ꯇꯨꯔꯦꯜꯗ ꯅꯤꯡꯊꯥꯁꯤꯡ ꯑꯗꯨꯕꯨ ꯁꯨꯕ ꯂꯥꯛꯂꯝꯃꯤ꯫ ꯍꯥꯟꯅ ꯃꯧ ꯈꯔꯁꯨ ꯐꯤ ꯁꯨꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯧꯁꯤꯡ ꯑꯗꯨꯅ ꯏꯅꯥꯎꯇꯣꯟꯕꯨ ꯎꯕꯗ ꯑꯁꯨꯝꯅ ꯂꯛꯅꯔꯛꯏ꯫ ꯏꯅꯥꯎꯇꯣꯟꯒꯤ ꯅꯨꯄꯤ ꯂꯦꯝꯕꯤꯁꯦ ꯃꯔꯥꯏꯕꯛ ꯄꯣꯟꯊꯣꯛꯅ ꯐꯈ꯭ꯔꯦ꯫ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯖꯔꯝꯒꯅꯤꯗ ꯂꯦꯝꯕꯤꯗꯣ꯫ ꯑꯗꯣ ꯏꯅꯥꯎꯇꯣꯟ, ꯂꯦꯝꯕꯤꯗꯣ ꯊꯕꯛ ꯈꯔꯁꯨ ꯇꯧꯍꯜꯂꯨꯅꯦ꯫ ꯌꯥꯏ ꯌꯥꯏ ꯍꯥꯏꯗꯨꯅꯅꯦ ꯅꯊꯛ ꯀꯥꯗꯨꯅ ꯅꯦꯠꯂꯛꯄ ꯇꯥꯔꯦꯅꯦ ꯅꯪꯕꯣ꯫ ꯏꯇꯩꯃ, ꯑꯉꯥꯡ ꯑꯣꯏꯔꯤ ꯍꯥꯏꯗꯨꯅ ꯑꯩꯅ ꯊꯕꯛ ꯇꯧꯍꯟꯗꯕꯅꯤ꯫ ꯃꯥꯅ ꯇꯧꯔꯕꯁꯨ ꯑꯩꯅꯕꯨ ꯇꯧꯔꯕꯁꯨ ꯆꯞ ꯃꯥꯟꯅꯩꯗ꯫ ꯏꯅꯥꯎꯇꯣꯟꯗꯣ ꯅꯤꯡꯊꯥꯁꯤꯡ ꯑꯗꯨ ꯁꯨꯕ ꯂꯣꯏꯗꯨꯅ ꯃꯌꯨꯝꯗ ꯀꯥꯈ꯭ꯔꯦ꯫ ꯃꯧ ꯑꯃꯅ ꯍꯥꯏꯔꯛꯏ, ꯀꯔꯤ ꯊꯣꯛꯏꯅ ꯇꯧꯖ ꯁꯥꯔꯤꯅꯣ? ꯌꯦꯡꯅꯤꯡꯗꯕꯅ ꯃꯤꯠꯁꯦ ꯅꯥꯔꯦ꯫ ꯑꯉꯥꯡ ꯑꯃ ꯍꯦꯛ ꯂꯧꯁꯤꯜꯂꯒ꯫ ꯑꯗꯨꯅꯤ, ꯑꯉꯥꯡ ꯑꯃ ꯂꯧꯁꯤꯜꯂꯒ ꯅꯨꯄꯥꯅꯕꯨ ꯑꯉꯥꯡꯒꯤ ꯅꯤꯡꯊꯥ ꯀꯅꯥꯅ ꯁꯨꯅꯒꯦ? ꯗꯥꯎꯒ ꯌꯥꯔꯣꯏꯗ꯫ ꯍꯣ ꯏꯕꯦꯝꯃ, ꯃꯥꯒꯤ ꯅꯨꯄꯤꯗꯣ ꯂꯥꯏꯗꯧꯅ ꯂꯥꯠꯂꯒ ꯊꯝꯃꯦ ꯍꯥꯏꯕꯅꯤ꯫ ꯏꯃꯨꯡꯒꯤ ꯊꯕꯛꯀ ꯑꯃꯠꯇ ꯇꯧꯍꯟꯗꯦ ꯍꯥꯏꯕꯅꯤ꯫ ꯃꯤꯁꯦ ꯖꯥꯠ ꯖꯥꯠꯅꯤꯀꯣ꯫ ꯑꯁꯨꯝꯅ ꯃꯧꯁꯤꯡꯗꯣ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯏꯅꯥꯎꯇꯣꯟꯅ ꯃꯥꯒꯤ ꯅꯨꯄꯤ ꯂꯦꯝꯕꯤꯕꯨ ꯌꯥꯝꯅ ꯂꯨꯅ ꯇꯧꯔꯝꯃꯤ꯫ ꯂꯦꯝꯕꯤꯗꯣ ꯃꯄꯨꯔꯣꯏꯕꯅ ꯂꯨꯅ ꯇꯧꯔꯕꯅꯤꯅ ꯌꯥꯝꯅ ꯀꯦꯅ ꯂꯩꯖꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯍꯧꯈꯤꯕꯅ ꯊꯧꯕꯁꯨ ꯆꯥꯎꯔꯦ꯫ ꯑꯗꯨꯕꯨ ꯂꯦꯝꯕꯤꯗꯤ ꯅꯍꯥ ꯌꯥꯝꯅ ꯑꯣꯏꯔꯤ꯫ ꯑꯗꯨꯕꯨ ꯏꯅꯥꯎꯇꯣꯟꯗꯤ ꯑꯍꯜ ꯌꯥꯝꯅ ꯑꯣꯏꯔꯤ꯫ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯊꯧꯕꯁꯨ ꯊꯪꯅꯕ ꯈꯨꯜꯗꯒꯤ ꯅꯨꯄꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯃꯤꯡꯅ ꯆꯅꯨ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯆꯅꯨꯒ ꯊꯧꯕꯒꯁꯨ ꯂꯨꯍꯣꯡꯂꯝꯃꯤ꯫ ꯆꯅꯨꯁꯨ ꯃꯕꯨꯛ ꯃꯄꯥꯎ ꯌꯥꯝꯅ ꯐꯔꯝꯃꯤ꯫ ꯃꯇꯝ ꯈꯔ ꯂꯩꯕꯒ ꯏꯅꯥꯎꯇꯣꯟꯁꯨ ꯇꯥꯏꯕꯪꯄꯥꯜ ꯊꯥꯗꯣꯛꯈꯤꯔꯝꯃꯤ꯫ ꯑꯌꯨꯛꯀꯤ ꯃꯇꯝꯗꯅꯤ꯫ ꯊꯧꯕꯗꯨ ꯊꯕꯛ ꯆꯠꯅꯅꯕ ꯂꯣꯏꯁꯤꯜꯂꯝꯃꯤ꯫ ꯆꯅꯨꯁꯨ ꯀꯥꯗ ꯆꯪꯂꯛꯏ꯫ ꯊꯧꯕꯗꯤ ꯃꯃꯥꯅ ꯊꯕꯛ ꯑꯃꯠꯇ ꯇꯧꯗꯅ ꯂꯩꯕ ꯑꯗꯨꯗ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ꯫ ꯊꯧꯕꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯅꯨꯄꯤ, ꯅꯪꯁꯨ ꯑꯩꯈꯣꯏ ꯏꯃꯨꯡꯗ ꯂꯥꯛꯄꯗꯒꯤ ꯅꯪꯁꯨ ꯋꯥꯔꯝꯃꯅꯤ꯫ ꯑꯩꯈꯣꯏ ꯏꯃꯥꯁꯤꯁꯨ ꯅꯪꯒꯤ ꯃꯇꯦꯡ ꯈꯔ ꯄꯥꯡꯂꯕꯗꯤ ꯐꯒꯗꯕꯅꯤ꯫ ꯑꯩꯈꯣꯏ ꯏꯃꯥꯁꯦ ꯊꯕꯛ ꯌꯥꯝ ꯁꯨꯅꯤꯡꯗꯕꯅꯤ꯫ ꯅꯨꯄꯥ, ꯏꯃꯥꯗ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯤꯒꯅꯨ꯫ ꯑꯩ ꯂꯩꯔꯤꯉꯩꯗ ꯏꯃꯥꯅ ꯀꯩꯒꯤ ꯊꯕꯛ ꯇꯧꯗꯣꯏꯅꯣ? ꯑꯗꯣ ꯅꯨꯄꯥ, ꯊꯕꯛ ꯆꯠꯄꯗꯣ ꯈꯔ ꯉꯟꯅ ꯍꯟꯕꯤꯔꯛꯑꯣ꯫ ꯍꯣꯏ ꯍꯣꯏ, ꯉꯟꯅ ꯍꯜꯂꯛꯄ ꯌꯥꯕ꯭ꯔꯥ ꯌꯦꯡꯉꯒꯦ꯫ ꯅꯪꯁꯨ ꯐꯖꯅ ꯂꯩꯔꯝꯃꯣ꯫ ꯍꯣꯏ ꯅꯨꯄꯥ꯫ ꯊꯧꯕꯁꯨ ꯊꯕꯛ ꯆꯠꯈꯤꯔꯝꯃꯤ꯫ ꯆꯅꯨꯗꯨ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ, ꯏꯃꯥ, ꯆꯥꯛ ꯆꯥꯊꯣꯛꯑꯁꯤꯔꯥ? ꯊꯦꯡꯉꯤ꯫ ꯏꯃꯥ, ꯆꯥꯛꯀ ꯆꯥꯅꯤꯡꯗꯦꯗ꯫ ꯏꯃꯥ, ꯅꯪ ꯄꯥꯕꯒꯤ ꯃꯁꯛꯇꯣ ꯎꯔꯛꯇꯕ ꯀꯨꯏꯔꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯂꯦꯝꯕꯤꯗꯨ ꯀꯞꯂꯝꯃꯤ꯫ ꯆꯅꯨꯅ ꯃꯅꯦꯝꯕꯨ ꯊꯦꯝꯂꯝꯃꯤ꯫ ꯏꯃꯥ, ꯑꯗꯨꯝꯅ ꯋꯥꯈꯜ ꯁꯣꯟꯊꯕꯤꯒꯅꯨ꯫ ꯄꯥꯕ ꯂꯩꯇ꯭ꯔꯕꯁꯨ ꯏꯃꯥꯒꯤꯗꯃꯛ ꯅꯆꯥ ꯅꯃꯧ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩꯔꯤꯁꯤꯗꯤ꯫ ꯅꯃꯧꯅ ꯏꯃꯥꯒꯤ ꯏꯔꯨꯖꯅꯕ ꯏꯁꯤꯡ ꯑꯁꯥꯕꯗꯣ ꯂꯨꯝꯗꯨꯅ ꯊꯅꯝꯂꯕꯅꯤ꯫ ꯏꯔꯨ ꯍꯥꯟꯅ ꯂꯨꯖꯊꯣꯛꯄꯤꯔꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯅꯦꯝꯕꯨ ꯊꯦꯝꯗꯨꯅ ꯏꯔꯨ ꯂꯨꯖꯍꯜꯂꯤ꯫ ꯑꯗꯨꯒ ꯆꯥꯛ ꯄꯤꯖꯔꯝꯃꯤ꯫ ꯆꯅꯨꯁꯨ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯗꯨꯅ ꯃꯅꯦꯝꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ꯫ ꯂꯦꯝꯕꯤꯗꯨ ꯎꯪꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯆꯅꯨ ꯃꯅꯦꯝꯗ ꯌꯦꯡꯗꯨꯅ, ꯏꯃꯥ, ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯎꯪꯗꯨꯅ ꯂꯩꯔꯗꯤ ꯌꯥꯔꯔꯣꯏ꯫ ꯉꯁꯤꯗꯤꯅꯦ ꯅꯃꯧꯒ ꯀꯩꯊꯦꯜꯗ ꯆꯠꯂꯨꯁꯤ꯫ ꯏꯃꯥꯅ ꯆꯥꯕ ꯌꯥꯕ ꯈꯔ ꯂꯩꯔꯨꯁꯤ꯫ ꯆꯅꯨꯗꯨ ꯃꯅꯦꯝꯒꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯕꯦꯝꯃ, ꯏꯃꯥ ꯀꯩꯝꯇ ꯆꯠꯅꯤꯡꯗꯦ꯫ ꯀꯩꯊꯦꯜꯗꯣ ꯅꯪ ꯆꯠꯊꯣꯛꯎꯔꯣ꯫ ꯏꯃꯥ ꯌꯨꯝ ꯁꯪꯂꯝꯒꯦ꯫ ꯏꯃꯥ, ꯅꯣꯡ ꯐꯥꯗꯣꯛꯁꯨ ꯃꯄꯥꯟ ꯏꯄꯥꯟ ꯊꯣꯛꯄ ꯐꯩ꯫ ꯏꯃꯨꯡꯗ ꯁꯨꯝ ꯂꯩꯔꯗꯤ ꯏꯃꯥꯁꯦ ꯉꯥꯎꯗꯨꯅ ꯆꯠꯈꯤꯕ ꯇꯥꯔꯦ꯫ ꯍꯣꯏ ꯍꯣꯏ, ꯆꯠꯂꯨꯔꯁꯤ꯫ ꯆꯅꯨꯗꯨ ꯃꯅꯦꯝꯅ ꯌꯥꯔꯛꯄꯗꯨꯗ ꯍꯔꯥꯎꯔꯝꯃꯤ꯫ ꯍꯣꯏ ꯏꯃꯥ, ꯑꯗꯨꯗꯤ ꯑꯩ ꯂꯣꯏꯁꯤꯜꯂꯨꯈꯤꯒꯦ꯫ ꯏꯃꯥꯁꯨ ꯂꯣꯏꯁꯤꯟꯕꯤꯔꯣ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯆꯅꯨꯗꯨ ꯂꯣꯏꯁꯤꯟꯕ ꯆꯪꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯆꯅꯨꯒ ꯃꯅꯦꯝ ꯏꯕꯦꯝꯃꯒꯗꯣ ꯀꯩꯊꯦꯜꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯤꯁꯤꯡꯗꯣ ꯂꯦꯝꯕꯤꯒ ꯆꯅꯨꯒꯗ ꯂꯣꯏꯅ ꯌꯦꯡꯅꯔꯛꯏ꯫ ꯃꯧ ꯑꯃꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯃꯅꯤ ꯅꯃꯧꯕꯨ ꯀꯗꯥꯏ ꯆꯠꯂꯨꯒꯦ ꯍꯥꯏꯅꯣ? ꯏꯃꯥꯕꯣ,
ꯀꯩꯊꯦꯜ ꯆꯠꯂꯨꯒꯦ ꯍꯥꯏꯗꯨꯅ ꯇꯧꯕꯅꯤ ꯏꯃꯥꯕꯣꯛꯇꯤ ꯀꯥꯏ ꯆꯠꯄꯤꯔꯨꯕꯅꯣ ꯏꯃꯥꯕꯣꯛꯁꯦ ꯃꯈꯥ ꯊꯪꯕꯁꯤꯗ ꯃꯤ ꯂꯩꯇꯕ ꯑꯃ ꯌꯥꯎꯕ ꯑꯗꯨ ꯍꯪꯕ ꯆꯠꯂꯨꯕꯅꯤꯅꯦ ꯑꯗꯣ ꯆꯅꯨ ꯅꯪꯉꯣꯟꯗꯒꯤꯗꯤ ꯅꯅꯦꯝ ꯂꯦꯝꯕꯤꯅꯕꯨ ꯍꯦꯟꯅ ꯅꯍꯥ ꯃꯥꯟꯈ꯭ꯔꯦꯗ ꯃꯤꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯌꯦ ꯃꯈꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯗꯣ ꯂꯦꯝꯕꯤꯗꯤ ꯌꯥꯎꯔꯝꯗꯦ ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯤ ꯂꯦꯝꯕꯤ ꯃꯤꯉꯣꯟꯗ ꯋꯥ ꯉꯥꯡꯕꯁꯨ ꯉꯝꯖꯔꯝꯗꯦ ꯃꯄꯥꯟ ꯊꯣꯛꯇꯕꯒꯤ ꯃꯤꯁꯨ ꯌꯥꯝꯅ ꯀꯤꯔꯝꯃꯤ ꯆꯅꯨ ꯅꯅꯦꯝꯄꯣꯛꯁꯦ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯧꯀꯣ ꯄꯥꯈꯪ ꯃꯆꯥ ꯉꯥꯎꯁꯟꯅꯕꯅ ꯑꯃꯨꯛ ꯐꯥꯈꯤꯅꯤ ꯑꯗꯨꯗꯤ ꯏꯃꯥꯕꯣꯛꯁꯨ ꯆꯠꯂꯨꯈꯤꯒꯦ ꯍꯣꯏ ꯃꯥꯕꯣꯛ ꯂꯦꯝꯕꯤꯒ ꯆꯅꯨꯒꯁꯨ ꯀꯩꯊꯦꯜꯗ ꯂꯥꯛꯂꯝꯃꯤ ꯃꯤꯁꯤꯡꯗꯣ ꯂꯦꯝꯕꯤꯗ ꯂꯣꯏꯅ ꯌꯦꯡꯅꯔꯛꯂꯝꯃꯤ ꯃꯤꯁꯤꯡꯗꯨꯅ ꯃꯨꯟꯅ ꯃꯨꯟꯅ ꯌꯦꯡꯂꯛꯄꯗꯨꯗ ꯂꯦꯝꯕꯤꯗꯣ ꯄꯥꯈꯠꯂꯝꯃꯤ ꯑꯗꯨꯅ ꯃꯃꯧꯒꯤ ꯃꯈꯨꯠꯇꯣ ꯆꯦꯠꯅ ꯄꯥꯏꯔꯝꯃꯤ ꯆꯅꯨꯁꯨ ꯃꯅꯦꯝꯅ ꯃꯥꯒꯤ ꯃꯈꯨꯠꯇ ꯆꯦꯠꯅ ꯄꯥꯏꯔꯛꯄ ꯑꯗꯨꯗ ꯃꯅꯦꯝꯗ ꯌꯦꯡꯗꯨꯅ ꯀꯩꯗꯧꯔꯒꯦ ꯏꯃꯥ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯃꯤꯁꯤꯡꯁꯦ ꯑꯩꯉꯣꯟꯗ ꯃꯨꯟꯅ ꯃꯨꯟꯅ ꯂꯣꯏꯅ ꯌꯦꯡꯅꯔꯛꯏ ꯌꯨꯝꯗ ꯍꯜꯂꯁꯤꯔꯥ ꯅꯍꯥꯟ ꯃꯈꯩ ꯎꯗꯕꯒꯤ ꯌꯦꯡꯕ ꯑꯣꯏꯔꯝꯒꯅꯤꯌꯦ ꯏꯃꯥ ꯀꯩꯁꯨ ꯇꯧꯔꯣꯏꯁꯦ ꯑꯁꯣꯝꯒꯤ ꯉꯥ ꯌꯣꯜꯂꯤꯕꯁꯤꯗ ꯑꯣꯏꯅ ꯆꯪꯉꯨꯔꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯅꯨꯅ ꯃꯅꯦꯝ ꯂꯦꯝꯕꯤꯒꯤ ꯃꯈꯨꯠꯇꯨ ꯁꯝꯗꯨꯅ ꯉꯥ ꯌꯣꯟꯐꯝ ꯑꯗꯣꯝꯗ ꯄꯨꯔꯛꯂꯝꯃꯤ ꯉꯥ ꯌꯣꯟꯐꯝ ꯌꯧꯔꯗꯨꯅ ꯂꯦꯝꯕꯤꯅ ꯉꯥ ꯌꯣꯟꯕꯤ ꯅꯨꯄꯤ ꯑꯃꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯏꯅꯦ ꯉꯥ ꯑꯝꯇ ꯂꯧꯖꯒꯦ ꯍꯣꯏ ꯍꯣꯏ ꯂꯧ ꯍꯧꯖꯤꯛꯇ ꯄꯥꯠꯇꯒꯤ ꯐꯥꯔꯛꯄꯗ ꯉꯥꯏꯔꯤꯕ ꯉꯥꯅꯤ ꯀꯔꯝꯕ ꯂꯧꯒꯦ ꯍꯥꯏꯕꯅꯣ ꯏꯅꯦ ꯁꯤꯒꯤ ꯉꯥꯁꯤ ꯑꯣꯏꯅ ꯂꯧꯒꯦ ꯍꯣꯏ ꯍꯣꯏ ꯉꯥ ꯌꯣꯟꯕꯤ ꯅꯨꯄꯤ ꯑꯗꯨ ꯂꯦꯝꯕꯤꯗ ꯑꯃꯨꯛ ꯉꯛꯅ ꯌꯦꯡꯂꯛꯏ ꯂꯦꯝꯕꯤꯒꯤ ꯃꯁꯛ ꯃꯇꯧ ꯐꯖꯕꯗꯨ ꯎꯕꯗ ꯉꯥ ꯌꯣꯟꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯕꯦꯃꯥ ꯃꯥꯗꯤ ꯅꯅꯥꯎ ꯅꯨꯄꯤꯔꯣ ꯃꯁꯛꯄꯨ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ ꯆꯅꯨꯅ ꯅꯣꯛꯂꯒ ꯏꯅꯦ ꯃꯥꯁꯦ ꯑꯩꯒꯤ ꯏꯅꯦꯝꯄꯣꯛꯅꯤ ꯆꯅꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯉꯥ ꯌꯣꯟꯕꯤ ꯅꯨꯄꯤꯗꯨ ꯌꯥꯝꯅ ꯉꯛꯂꯝꯃꯤ ꯍꯩꯃꯥ ꯀꯩꯅꯣꯅꯦ ꯍꯥꯏꯔꯤꯁꯤꯕꯣ ꯃꯥꯕꯨ ꯅꯪꯒꯤ ꯅꯅꯦꯝꯄꯣꯛꯅꯤ ꯍꯥꯏꯕ ꯑꯣꯟꯊꯣꯛꯅ ꯊꯥꯖꯈꯤꯗ꯭ꯔꯦꯗ ꯑꯁꯦꯡꯕꯅꯤ ꯏꯅꯦ ꯑꯩꯒꯤ ꯅꯨꯄꯥꯒꯤ ꯃꯃꯥꯅꯤ ꯏꯅꯦꯗꯤ ꯅꯪꯒꯤ ꯅꯅꯥꯎ ꯅꯨꯄꯤ ꯃꯥꯜꯂꯨꯔꯦꯗꯅ ꯁꯦꯁꯦ ꯅꯣꯏꯒꯤ ꯉꯥ ꯍꯥꯏꯕꯗꯣ ꯁꯤꯗ ꯂꯩꯔꯦ ꯆꯅꯨꯁꯨ ꯉꯥ ꯂꯩꯕꯒꯤ ꯁꯦꯜ ꯄꯤꯔꯝꯂꯒ ꯉꯥ ꯌꯣꯟꯐꯝꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯏꯟꯁꯥꯡ ꯅꯥꯄꯤ ꯌꯣꯟꯐꯝꯗ ꯆꯪꯂꯛꯏ ꯏꯟꯁꯥꯡ ꯈꯔ ꯂꯩꯔꯝꯃꯤ ꯇꯟꯖꯥꯗꯨꯗ ꯉꯥꯎꯁꯤꯟꯅꯕ ꯅꯨꯄꯥ ꯃꯆꯥ ꯈꯔꯁꯨ ꯂꯥꯛꯂꯝꯃꯤ ꯅꯨꯄꯥ ꯃꯆꯥꯁꯤꯡ ꯑꯗꯨ ꯂꯦꯝꯕꯤꯒꯤ ꯃꯁꯛ ꯑꯗꯨ ꯎꯕꯗ ꯂꯦꯝꯕꯤꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯏꯇꯩꯃ ꯀꯩ ꯂꯩꯔꯝꯃꯤꯅꯣ ꯏꯇꯩꯃꯗꯤ ꯁꯛꯄꯨ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ ꯑꯩꯈꯣꯏꯗꯤ ꯏꯇꯩꯃꯒꯤ ꯃꯥꯏꯊꯣꯡꯁꯦ ꯎꯕꯗ ꯄꯨꯡꯉꯥꯎ ꯉꯥꯎꯔꯦ ꯑꯁꯤ ꯍꯥꯏꯔꯒ ꯅꯨꯄꯥꯁꯤꯡ ꯑꯗꯨ ꯅꯣꯛꯂꯝꯃꯤ ꯂꯦꯝꯕꯤꯗꯤ ꯀꯤꯔꯗꯨꯅ ꯆꯅꯨꯒꯤ ꯃꯔꯨꯝꯗ ꯂꯩꯔꯝꯃꯤ ꯆꯅꯨꯗꯨ ꯈꯔ ꯁꯥꯎꯅ ꯅꯣꯏꯒꯤꯁꯦ ꯃꯤ ꯎꯁꯤꯠꯇ꯭ꯔꯤꯔꯣ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯌꯥꯝ ꯊꯨꯅ ꯆꯠꯈ꯭ꯔꯣ ꯅꯠꯇ꯭ꯔꯗꯤꯅꯦ ꯑꯐꯕ ꯑꯣꯏꯔꯔꯣꯏ ꯁꯤꯁꯨ ꯁꯛ ꯐꯥꯎꯗꯤ ꯐꯖꯩꯅꯦ ꯑꯅꯤꯃꯛ ꯂꯧꯁꯤꯜꯂꯁꯤꯔꯅꯦ ꯑꯩꯕꯣ ꯅꯣꯏ ꯑꯅꯤ ꯑꯩꯉꯣꯟꯗ ꯂꯩꯔꯒꯦꯔꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯔꯦꯝꯅꯗꯨꯅ ꯅꯣꯛꯂꯝꯃꯤ ꯆꯅꯨꯗꯨ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ ꯆꯅꯨ ꯂꯩꯁꯥꯔꯤꯉꯩ ꯐꯨꯅꯕ ꯇꯝꯂꯛꯏ ꯐꯨꯅꯕꯁꯨ ꯌꯥꯝꯅ ꯍꯩꯔꯝꯃꯤ ꯆꯅꯨꯅ ꯅꯨꯄꯥꯁꯤꯡ ꯑꯗꯨꯕꯨ ꯌꯥꯝꯅ ꯊꯤꯅ ꯐꯨꯔꯝꯃꯤ ꯆꯅꯨꯅ ꯅꯨꯄꯥꯁꯤꯡ ꯑꯗꯨ ꯐꯨꯕꯗꯨ ꯎꯔꯒ ꯀꯩꯊꯦꯜ ꯐꯝꯕꯤꯁꯤꯡ ꯑꯗꯨ ꯀꯂꯛ ꯄꯦꯟꯅꯔꯝꯃꯤ ꯀꯩꯊꯦꯜ ꯐꯝꯕꯤ ꯑꯃꯅ ꯏꯕꯦꯝꯃ ꯈꯔ ꯌꯥꯝꯅ ꯐꯨꯖꯤꯜꯂꯨ ꯋꯥꯔꯛꯄ ꯉꯝꯗ꯭ꯔꯕ ꯃꯆꯥ ꯉꯥꯛꯇꯅꯤ ꯐꯨꯖꯤꯜꯂꯨ ꯅꯨꯄꯥꯁꯤꯡ ꯑꯗꯨ ꯃꯊ꯭ꯋꯥꯏ ꯍꯤꯡꯅꯅꯕ ꯆꯦꯟꯈꯤꯔꯝꯃꯤ ꯂꯦꯝꯕꯤꯗꯤ ꯀꯤꯕꯅ ꯂꯣꯏꯔꯝꯃꯤ ꯆꯅꯨꯗꯨ ꯃꯅꯦꯝꯗ ꯌꯦꯡꯗꯨꯅ ꯏꯃꯥ ꯌꯨꯝꯗ ꯍꯜꯂꯁꯤ ꯂꯥꯛꯑꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯅꯨꯒ ꯂꯦꯝꯕꯤꯒꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯊꯧꯕꯅ ꯊꯕꯛ ꯍꯜꯂꯛꯄꯗ ꯂꯩꯀꯥꯏꯒꯤ ꯃꯤ ꯈꯔꯅ ꯆꯅꯨꯅ ꯀꯩꯊꯦꯜꯗ ꯅꯨꯄꯥ ꯈꯔ ꯐꯨꯔꯝꯕꯒꯤ ꯄꯥꯎ ꯑꯗꯨ ꯊꯧꯕꯗ ꯇꯝꯂꯝꯃꯤ ꯄꯥꯎꯗꯨ ꯇꯥꯕꯗ ꯊꯧꯕꯁꯨ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ ꯅꯨꯄꯥ ꯑꯃꯅ ꯊꯧꯕ ꯅꯪ ꯈꯔꯗꯤ ꯆꯦꯛꯁꯤꯜꯂꯨꯍꯦ ꯅꯃꯥꯗꯣ ꯑꯇꯣꯞꯄꯗ ꯃꯌꯨꯝ ꯑꯃꯨꯛ ꯄꯥꯟꯈ꯭ꯔꯕꯗꯤ ꯅꯪ ꯆꯣꯞꯄ ꯏꯀꯥꯏꯕ ꯅꯪꯍꯧꯅꯤꯀꯣ ꯅꯨꯄꯥ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯦ ꯌꯥꯝꯅ ꯐꯠꯇ꯭ꯔꯕꯅꯤ ꯅꯣꯏꯒꯤ ꯏꯃꯥꯗꯨꯅ ꯅꯍꯥ ꯑꯣꯏꯔꯦ ꯆꯦꯛꯁꯤꯜꯂꯨꯀꯣ ꯊꯧꯕꯗ ꯏꯇꯠ ꯇꯠꯇꯅ ꯃꯤꯁꯤꯡꯅ ꯑꯗꯨꯝꯅ ꯍꯦꯛ ꯍꯥꯏꯔꯝꯃꯤ ꯃꯔꯝ ꯑꯁꯤꯗꯒꯤ ꯊꯧꯕꯅ ꯃꯃꯥꯕꯨ ꯏꯊꯤ ꯅꯨꯡꯉꯥꯏꯅ ꯇꯧꯗ꯭ꯔꯤꯕꯅꯤ ꯊꯧꯕꯅ ꯃꯃꯥꯕꯨ ꯅꯨꯡꯁꯤꯗꯕꯒꯤ ꯅꯠꯇꯦ ꯃꯃꯥꯅ ꯅꯍꯥ ꯑꯣꯏꯕꯅꯤꯅ ꯑꯇꯣꯞꯄꯗ ꯆꯦꯟꯈꯤꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯟꯕꯒꯤꯅꯤ ꯊꯧꯕ ꯃꯌꯨꯝꯗ ꯍꯜꯂꯛꯇꯨꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯀꯟꯅ ꯀꯟꯅ ꯀꯧꯔꯝꯃꯤ ꯆꯅꯨꯁꯨ ꯃꯥꯒꯤ ꯅꯨꯄꯥꯅ ꯀꯧꯔꯤꯕꯗꯨ ꯇꯥꯔꯗꯨꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ ꯅꯨꯄꯥ ꯍꯟꯕꯤꯔꯛꯑꯕꯣ ꯀꯩꯒꯤꯅꯣ ꯑꯗꯨ ꯀꯟꯅ ꯀꯟꯅ ꯀꯧꯏꯗꯨꯕꯣ ꯏꯃꯨꯡꯗ ꯀꯣꯛ ꯆꯪꯕꯤꯔꯛꯄ ꯌꯥꯗ꯭ꯔꯣ ꯅꯪ ꯉꯁꯥꯏ ꯀꯗꯥꯏ ꯆꯠꯂꯨꯏ ꯏꯃꯥꯒ ꯀꯩꯊꯦꯜ ꯆꯠꯂꯨꯏ ꯀꯩꯗꯧꯔꯒꯦ ꯅꯨꯄꯥ ꯀꯩꯒꯤꯅꯣ ꯅꯪꯅ ꯃꯤ ꯐꯨꯔꯤꯕꯗꯤ ꯅꯨꯄꯤꯗ ꯀꯔꯦꯝ ꯀꯊꯥꯏꯅꯕꯒꯤ ꯐꯨꯕꯅꯤ ꯑꯗꯨꯕꯨ ꯀꯩꯗꯧꯔꯒꯦ ꯑꯩꯅ ꯅꯪꯉꯣꯟꯗ ꯀꯩ ꯍꯥꯏ ꯏꯃꯥꯁꯤ ꯌꯨꯝꯗꯒꯤ ꯃꯄꯥꯟꯗ ꯄꯨꯊꯣꯛꯀꯅꯣꯅ ꯀꯌꯥꯔꯛ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯔꯕ ꯅꯠꯇ꯭ꯔꯣ ꯅꯪꯅ ꯑꯩꯅ ꯍꯥꯏꯕ ꯋꯥꯁꯦ ꯑꯁꯨꯛ ꯌꯥꯝꯅ ꯏꯟꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯅꯨꯄꯥ ꯏꯃꯥꯁꯤ ꯌꯨꯝꯗꯒꯤ ꯍꯦꯟꯗꯣꯛꯇꯅ ꯂꯩꯕꯗꯅꯦ ꯃꯁꯥꯁꯦ ꯇꯨꯐꯛ ꯇꯨꯐꯥꯏ ꯆꯠꯂꯦ ꯍꯥꯏꯗꯨꯅ ꯑꯩꯅ ꯀꯩꯊꯦꯜ ꯐꯥꯎꯕꯗꯪ ꯉꯥꯏꯍꯥꯛꯇꯪ ꯊꯣꯛꯎꯁꯦ ꯍꯥꯏꯗꯨꯅ ꯄꯨꯊꯣꯛꯂꯨꯕꯅꯤ ꯃꯗꯣ ꯅꯪꯅ ꯎꯕꯤꯌꯨ ꯍꯥꯏꯕ꯭ꯔꯣ
ꯃꯤꯅ ꯉꯥꯡꯅꯔꯤꯕ ꯃꯌꯥꯝꯁꯦ ꯑꯩ ꯇꯥꯕ ꯉꯝꯗ꯭ꯔꯦ ꯃꯤꯅ ꯀꯔꯤ ꯉꯥꯡꯅꯔꯤꯕ ꯏꯃꯥꯒꯤ ꯃꯔꯝꯗ ꯉꯥꯡꯅꯔꯤꯕ ꯃꯌꯥꯝꯁꯦ ꯅꯪ ꯇꯥꯗꯦ ꯅꯨꯄꯥ ꯃꯤꯅ ꯉꯥꯡꯕ ꯇꯥꯕꯤꯔꯨꯅꯨ ꯑꯩꯗꯤ ꯏꯃꯥꯕꯨ ꯌꯥꯝ ꯅꯨꯡꯁꯤ ꯊꯕꯛ ꯂꯩꯇꯕ ꯈꯔꯅ ꯏꯃꯥꯗ ꯉꯥꯡꯅꯔꯒ ꯅꯨꯄꯥ ꯅꯪꯅ ꯋꯥ ꯑꯣꯏꯅ ꯂꯧꯔꯤꯕ ꯀꯔꯤꯒꯤꯅꯣ ꯊꯧꯕꯗꯣ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯋꯥꯗꯣ ꯇꯥꯕꯗ ꯌꯥꯝꯅ ꯁꯥꯎꯅ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ ꯆꯅꯨꯁꯨ ꯏꯃꯨꯡꯗ ꯆꯪꯂꯛꯇꯨꯅ ꯆꯥꯛ ꯊꯣꯡꯅꯅꯕ ꯇꯧꯔꯝꯃꯤ ꯂꯦꯝꯕꯤꯁꯨ ꯃꯆꯥꯒ ꯃꯃꯧꯒꯅ ꯉꯥꯡꯅꯈꯤꯕꯗꯣ ꯃꯥꯁꯨ ꯇꯥꯍꯧꯏ ꯂꯦꯝꯕꯤꯁꯨ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯖꯔꯝꯗꯦ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔꯅꯤ ꯍꯧꯈꯤꯔꯝꯃꯤ ꯆꯅꯨꯁꯨ ꯊꯥ ꯂꯦꯞꯂꯝꯃꯤ ꯄꯥꯎꯗꯣ ꯇꯥꯕꯗ ꯊꯧꯕꯗꯤ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ ꯂꯦꯝꯕꯤꯁꯨ ꯃꯃꯧ ꯊꯥ ꯂꯦꯞꯂꯦ ꯇꯥꯕꯗ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ ꯊꯧꯕꯅ ꯆꯅꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯍꯧꯖꯤꯛꯇꯤ ꯅꯪ ꯏꯃꯨꯡꯒꯤ ꯊꯕꯛ ꯑꯃꯠꯇ ꯇꯧꯕ ꯌꯥꯔꯣꯏ ꯏꯃꯨꯡꯒꯤ ꯊꯕꯛ ꯈꯨꯗꯤꯡꯃꯛꯅꯦ ꯏꯃꯥꯗ ꯂꯣꯏꯅ ꯇꯧꯍꯜꯂꯨ ꯀꯩꯁꯨ ꯇꯧꯔꯨꯏ ꯅꯨꯄꯥ ꯑꯩ ꯑꯗꯨꯝ ꯇꯧꯒꯦ ꯍꯟꯗꯛꯇꯤ ꯏꯃꯥꯁꯦ ꯆꯥꯛꯁꯨ ꯅꯤꯡꯊꯤ ꯅꯨꯡꯉꯥꯏꯅ ꯆꯥꯗꯦ ꯃꯁꯥꯁꯨ ꯌꯥꯝꯅ ꯁꯣꯛꯆꯤꯜꯂꯤ ꯑꯗꯣ ꯅꯪꯅ ꯍꯣꯔꯦꯟ ꯊꯕꯛ ꯍꯜꯂꯛꯄꯗ ꯏꯄꯨ ꯑꯃꯥꯏꯕ ꯇꯣꯃꯥꯜꯗꯣ ꯑꯃꯨꯛꯇ ꯀꯧꯕꯤꯔꯛꯑꯣ ꯏꯃꯥꯁꯦ ꯑꯃꯨꯛꯇ ꯌꯦꯡꯍꯟꯁꯤ ꯀꯩꯒꯤ ꯑꯃꯥꯏꯕ ꯀꯧꯗꯣꯏꯅꯣ ꯁꯦꯜ ꯇꯤꯡꯅꯅꯕ ꯀꯩꯁꯨ ꯇꯧꯔꯝꯃꯣꯏ ꯆꯥꯅꯤꯡꯗꯕꯒꯤ ꯆꯥꯗꯕ ꯑꯣꯏꯔꯝꯒꯅꯤ ꯊꯧꯕ ꯇꯁꯦꯡꯅ ꯃꯃꯥꯒ ꯅꯨꯄꯥ ꯑꯃꯠꯇꯒ ꯎꯅꯍꯟꯅꯤꯡꯗꯦ ꯑꯗꯨꯅ ꯑꯃꯥꯏꯕ ꯀꯧ ꯍꯥꯏꯕ ꯌꯥꯗ꯭ꯔꯤꯕꯅꯤ ꯑꯗꯨꯕꯨ ꯑꯃꯨꯛꯇꯪꯗꯤ ꯌꯦꯡꯊꯣꯛꯄꯗꯤ ꯌꯥꯏꯗꯅ ꯅꯨꯄꯤ ꯅꯪꯁꯦ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯋꯥ ꯌꯥꯝꯅ ꯉꯥꯡ ꯑꯩ ꯊꯕꯛ ꯆꯠꯂꯨꯈꯤꯒꯦ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯊꯧꯕꯗꯨ ꯆꯠꯈꯤꯔꯝꯃꯤ ꯆꯅꯨ ꯃꯥꯒꯤ ꯅꯨꯄꯥꯅ ꯆꯠꯈꯤꯕꯗꯨ ꯌꯦꯡꯗꯨꯅ ꯑꯩꯒꯤ ꯅꯨꯄꯥꯁꯤꯕꯨ ꯀꯔꯝ ꯀꯥꯟꯗ ꯒ꯭ꯌꯥꯟ ꯇꯥꯔꯛꯀꯅꯤ ꯆꯅꯨꯗꯤ ꯃꯅꯦꯝꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ ꯆꯅꯨ ꯃꯅꯦꯝꯗ ꯌꯦꯡꯗꯨꯅ ꯏꯃꯥ ꯆꯥꯛꯁꯨ ꯆꯥꯗꯦ ꯆꯥ ꯂꯣꯜꯂꯛꯎꯔꯥ ꯂꯣꯜꯂꯨꯅꯨꯗ ꯏꯃꯥ ꯀꯩꯁꯨ ꯆꯥꯅꯤꯡꯗꯦ ꯏꯃꯥ ꯑꯗꯨꯝꯅ ꯁꯨꯝ ꯇꯧꯗꯨꯅ ꯂꯩꯔꯗꯤ ꯍꯛꯆꯥꯡꯗꯣ ꯌꯥꯝ ꯁꯣꯛꯆꯤꯜꯂꯅꯤꯌꯦ ꯏꯕꯨꯡꯉꯣꯗꯤ ꯊꯕꯛ ꯆꯠꯈ꯭ꯔꯕ꯭ꯔꯥ ꯍꯣꯏ ꯏꯃꯥ ꯆꯠꯈ꯭ꯔꯦ ꯑꯗꯣ ꯏꯃꯥ ꯅꯃꯧ ꯁꯤꯡꯖꯨ ꯁꯨꯔꯛꯀꯦ ꯑꯗꯨꯒ ꯆꯥꯁꯤ ꯍꯣꯏ ꯁꯨꯔꯣ ꯆꯅꯨꯗꯨ ꯁꯤꯡꯖꯨ ꯁꯨꯕ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ ꯂꯦꯝꯕꯤ ꯃꯃꯧꯅ ꯆꯪꯈꯤꯕꯗꯨ ꯌꯦꯡꯗꯨꯅ ꯋꯥꯈꯜꯗ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ ꯑꯩꯒꯤ ꯏꯃꯧꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯐꯈ꯭ꯔꯦꯗ ꯃꯅꯦꯝ ꯑꯩꯒꯤꯗꯃꯛꯇ ꯀꯌꯥꯗ ꯋꯥꯖꯔꯤꯕꯅꯣ ꯑꯩꯒꯤ ꯏꯆꯥꯅꯗꯤ ꯃꯃꯥ ꯑꯩꯕꯨ ꯍꯩꯅꯗꯦ ꯑꯩꯅ ꯌꯨꯝ ꯑꯁꯤꯗ ꯁꯨꯝ ꯂꯩꯔꯕꯗꯤ ꯏꯆꯥꯒ ꯏꯃꯧꯒꯁꯦ ꯁꯣꯏꯗꯅ ꯈꯟꯅꯔꯛꯂꯒꯅꯤ ꯑꯗꯨꯅ ꯑꯩ ꯏꯇꯣꯝꯇ ꯁꯤꯖꯈ꯭ꯔꯒꯦ ꯂꯦꯝꯕꯤꯗꯣ ꯋꯥꯈꯜꯗ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ ꯆꯅꯨꯁꯨ ꯁꯤꯡꯖꯨ ꯁꯨꯕ ꯂꯣꯏꯔꯒ ꯃꯄꯥꯟꯗ ꯄꯨꯊꯣꯔꯛꯏ ꯃꯅꯤ ꯃꯃꯧ ꯑꯅꯤꯗꯨ ꯁꯤꯡꯖꯨꯗꯨ ꯆꯥꯃꯤꯟꯅꯔꯝꯃꯤ ꯑꯍꯤꯡꯒꯤ ꯃꯇꯝꯅꯤ ꯂꯦꯝꯕꯤ ꯌꯨꯝ ꯑꯗꯨꯗꯒꯤ ꯇꯨꯃꯤꯟꯅ ꯊꯣꯛꯂꯛꯏ ꯂꯦꯝꯕꯤ ꯃꯄꯨꯔꯣꯏꯕꯅ ꯁꯥꯔꯝꯕ ꯌꯨꯝ ꯑꯗꯨꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯗꯨꯅ ꯃꯣꯏ ꯃꯄꯥ ꯉꯁꯤꯗꯤ ꯅꯅꯥꯏꯅꯨꯕꯤꯁꯨ ꯅꯅꯥꯛꯇ ꯂꯥꯛꯂꯒꯦ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯅꯈꯣꯏꯅ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯏꯃꯥ ꯅꯈꯣꯏꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯒꯦꯀꯣ ꯏꯅꯦꯝꯒꯤ ꯆꯅꯨ ꯅꯪ ꯏꯅꯦꯝꯕꯨ ꯋꯥꯔꯧꯒꯅꯨꯀꯣ ꯂꯦꯝꯕꯤꯗꯨ ꯑꯍꯤꯡ ꯑꯗꯨꯗ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯃꯇꯣꯝꯗ ꯁꯤꯖꯔꯝꯃꯤ ꯅꯣꯡꯁꯨ ꯉꯥꯜꯂꯗꯨꯅ ꯆꯅꯨꯁꯨ ꯍꯧꯒꯠꯂꯛꯏ ꯆꯅꯨꯅ ꯍꯧꯒꯠꯂꯛꯄꯗ ꯃꯃꯥꯡꯊꯣꯡꯗꯣ ꯍꯥꯡꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨꯗ ꯆꯅꯨꯗꯨ ꯉꯛꯂꯝꯃꯤ ꯀꯩꯅꯣꯅꯦ ꯃꯃꯥꯡꯊꯣꯡ ꯍꯥꯡꯂꯝꯃꯤꯁꯤꯕꯣ ꯑꯩꯕꯨ ꯉꯔꯥꯡ ꯊꯣꯡ ꯑꯁꯤ ꯂꯣꯟꯁꯤꯜꯂꯝꯗ꯭ꯔꯕꯅꯦ ꯅꯠꯇ꯭ꯔꯒ ꯏꯃꯥꯗꯨꯕꯨ ꯍꯧꯒꯠꯈ꯭ꯔꯕ ꯖꯥꯠꯂꯅꯦ ꯑꯩ ꯑꯝꯇ ꯆꯪꯉꯒ ꯏꯃꯥꯗꯣ ꯍꯧꯒꯠꯈ꯭ꯔꯕ ꯌꯦꯡꯉꯨꯈꯤꯒꯦ ꯑꯁꯤ ꯈꯟꯅ ꯆꯅꯨꯗꯨ ꯃꯅꯦꯝꯒꯤ ꯀꯥꯗ ꯆꯪꯂꯛꯏ ꯑꯗꯨꯕꯨ ꯃꯅꯦꯝꯗꯤ ꯐꯃꯨꯡ ꯑꯗꯨꯗ ꯇꯨꯝꯂꯝꯗ꯭ꯔꯦ ꯆꯅꯨ ꯌꯦꯅꯈꯥ ꯂꯨꯈꯥꯗ ꯊꯣꯛꯇꯨꯅ ꯃꯅꯦꯝꯕꯨ ꯊꯤꯔꯝꯃꯤ ꯑꯗꯨꯕꯨ ꯃꯅꯦꯝꯗꯤ ꯂꯩꯔꯝꯗ꯭ꯔꯦ ꯊꯤꯕ ꯐꯪꯂꯛꯇ꯭ꯔꯕ ꯑꯗꯨꯗ ꯆꯅꯨꯗꯨ ꯄꯥꯈꯠꯅ ꯃꯥꯒꯤ ꯅꯨꯄꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯊꯧꯕꯗꯨ ꯇꯨꯝꯗꯨꯅ ꯂꯩꯔꯝꯃꯤ ꯆꯅꯨ ꯃꯥꯒꯤ ꯅꯨꯄꯥꯒꯤ ꯃꯁꯥꯗꯨ ꯄꯥꯏꯗꯨꯅ ꯃꯥꯒꯤ ꯅꯨꯄꯥꯕꯨ ꯍꯧꯗꯣꯛꯂꯝꯃꯤ ꯅꯨꯄꯥ ꯑꯝꯇ ꯍꯧꯒꯠꯂꯣ ꯏꯃꯥ ꯂꯩꯔꯝꯗ꯭ꯔꯦ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯊꯧꯕꯗꯨ ꯌꯥꯝꯅ ꯐꯤꯡꯅ ꯍꯧꯒꯠꯂꯛꯏ ꯏꯃꯥꯗꯤ ꯀꯥꯏ ꯆꯠꯈ꯭ꯔꯤꯕ ꯈꯪꯗꯦ ꯑꯩꯅ ꯊꯤꯔꯕꯁꯨ ꯐꯪꯗ꯭ꯔꯤ ꯑꯁ꯭ꯋꯥꯏ ꯐꯥꯎꯕꯗ ꯊꯣꯛꯂꯒ ꯑꯃꯨꯛꯇ ꯌꯦꯡꯕꯤꯔꯨꯆꯣ ꯊꯧꯕꯗꯨ ꯍꯧꯒꯠꯇꯨꯅ ꯃꯃꯥꯕꯨ ꯊꯤꯕ ꯊꯣꯛꯈꯤꯔꯝꯃꯤ ꯊꯧꯕꯅ ꯃꯃꯥꯕꯨ ꯊꯤꯔꯛꯄꯗ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗ ꯍꯧꯕ ꯍꯩꯅꯧ ꯄꯥꯝꯕꯤ ꯑꯃꯗ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯂꯩꯕꯗꯨ ꯊꯧꯕꯅ ꯊꯦꯡꯅꯔꯝꯃꯤ ꯃꯇꯧꯗꯨ ꯎꯕꯗ ꯊꯧꯕꯗꯨ ꯃꯃꯥꯕꯨ ꯀꯧꯗꯨꯅ ꯀꯟꯅ ꯀꯞꯂꯛꯏ ꯆꯅꯨꯁꯨ ꯇꯥꯔꯗꯨꯅ ꯃꯥꯒꯤ ꯅꯨꯄꯥꯒꯤ ꯃꯅꯥꯛꯇ ꯆꯦꯜꯂꯛꯏ ꯇꯧꯔꯝꯂꯤꯕ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯆꯅꯨꯗꯨ ꯀꯞꯇꯨꯅ ꯏꯃꯥ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ ꯅꯃꯧꯗ ꯀꯩ ꯄꯦꯟꯗꯕ ꯂꯩꯕꯒꯤꯅꯣ ꯏꯃꯥꯅ ꯑꯁꯨꯝꯅ ꯇꯧꯔꯤꯕꯁꯤꯕꯣ ꯏꯃꯥ ꯌꯥꯎꯗꯅ ꯅꯃꯧ ꯍꯤꯡꯕ ꯉꯝꯃꯣꯏꯌꯦ ꯊꯧꯕꯁꯨ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯅ ꯀꯞꯆꯔꯝꯃꯤ ꯈꯨꯜ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯆꯪꯂꯛꯇꯨꯅ ꯂꯦꯝꯕꯤꯒꯤ ꯃꯆꯥ ꯑꯗꯨꯕꯨ ꯂꯧꯊꯔꯝꯃꯤ ꯆꯅꯨ ꯃꯅꯦꯝꯕꯨ ꯀꯧꯗꯨꯅ ꯇꯦꯡꯊꯥꯖꯔꯝꯃꯤ ꯃꯧ ꯈꯔꯅ ꯆꯅꯨꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯝꯃꯤ ꯈꯨꯜ ꯂꯩꯀꯥꯏ ꯆꯪꯗꯨꯅ ꯂꯦꯝꯕꯤꯒꯤ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯂꯝꯃꯤ ꯊꯧꯕ ꯃꯃꯥꯅ ꯇꯥꯏꯕꯪꯄꯥꯜ ꯊꯥꯗꯣꯛꯈ꯭ꯔꯕ ꯃꯇꯝꯗꯇ ꯅꯤꯡꯉꯝꯗꯕ ꯐꯥꯎꯔꯛꯏ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈꯤꯔꯝꯃꯤ ꯆꯅꯨꯁꯨ ꯊꯥ ꯁꯨꯔꯗꯨꯅ ꯑꯉꯥꯡ ꯎꯅꯕꯤ ꯑꯃꯥꯏꯕꯤꯅ ꯆꯅꯨꯕꯨ ꯑꯉꯥꯡ ꯎꯅꯅꯕ ꯇꯧꯔꯝꯃꯤ ꯆꯅꯨꯅ ꯂꯥꯎ ꯈꯣꯡꯗꯨꯅ ꯋꯥꯅ ꯈꯥꯡꯕꯗꯨ ꯎꯕꯗ ꯊꯧꯕ ꯃꯃꯥꯕꯨ ꯅꯤꯡꯁꯤꯡꯂꯛꯏ ꯑꯣ
ꯏꯃꯥꯁꯨ ꯑꯩꯕꯨ ꯇꯥꯏꯕꯪꯄꯥꯜ ꯐꯥꯎꯍꯟꯅꯕ ꯍꯣꯠꯅꯕꯗ ꯌꯥꯝꯅ ꯋꯥꯔꯝꯒꯅꯤꯀꯣ? ꯑꯗꯨꯒ ꯑꯩꯅ ꯏꯃꯥꯕꯨ ꯀꯌꯥꯗ ꯊꯤꯅ ꯇꯧꯈꯤꯕ. ꯏꯃꯥ, ꯅꯆꯥ ꯏꯃꯥꯒꯤ ꯅꯐꯝꯗ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ. ꯅꯆꯥꯒꯤ ꯉꯥꯛꯄꯤꯐꯝ ꯊꯣꯛꯇ꯭ꯔꯕ ꯏꯔꯥꯜ ꯑꯁꯦ ꯏꯃꯥꯅ ꯑꯃꯨꯛꯇꯗꯤ ꯉꯥꯛꯄꯤꯔꯝꯃꯨ." ꯑꯁꯤ ꯈꯜꯂꯗꯨꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯔꯝꯃꯤ. ꯆꯅꯨꯁꯨ ꯑꯉꯥꯡ ꯎꯅꯕꯤ ꯑꯃꯥꯏꯕꯤ ꯑꯗꯨꯅ ꯃꯆꯥꯅꯨꯄꯥ ꯑꯃ ꯎꯅꯕꯤꯔꯝꯃꯤ. ꯊꯧꯕꯁꯨ ꯃꯆꯥꯅꯨꯄꯥ ꯑꯃ ꯐꯪꯖꯔꯦ ꯇꯥꯕꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ. "ꯏꯃꯥ ꯑꯃꯥꯏꯕꯤ, ꯑꯩꯒꯤ ꯅꯨꯄꯤꯗꯤ ꯀꯩꯁꯨ ꯇꯧꯗꯕ ꯅꯠꯇ꯭ꯔꯣ?" "ꯀꯩꯁꯨ ꯇꯧꯗꯦ." ꯊꯧꯕ ꯃꯆꯥꯕꯨ ꯄꯝꯗꯨꯅ ꯃꯆꯥꯒꯤ ꯃꯥꯏꯊꯣꯡ ꯑꯗꯨꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯂꯝꯃꯤ. ꯊꯧꯕꯁꯨ ꯃꯄꯥ ꯑꯃ ꯑꯣꯏꯔꯕ ꯃꯇꯝ ꯑꯁꯤꯗ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡꯅ ꯃꯆꯥꯕꯨ ꯀꯌꯥꯝ ꯌꯥꯝꯅ ꯅꯨꯡꯁꯤ ꯍꯥꯏꯕꯗꯨ ꯈꯪꯂꯛꯂꯝꯃꯤ. "ꯑꯩꯅ ꯏꯆꯥ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯒꯨꯝꯅ ꯑꯩꯒꯤ ꯏꯃꯥꯅꯁꯨ ꯃꯆꯥ ꯑꯩꯕꯨ ꯅꯨꯡꯁꯤꯔꯝꯒꯅꯤꯀꯣ? ꯑꯣ, ꯑꯩꯁꯦ ꯀꯌꯥꯗ ꯋꯥꯈꯜ ꯌꯥꯎꯗ꯭ꯔꯤꯕꯅꯣ. ꯑꯩꯅ ꯐꯠꯇꯕꯗꯒꯤ ꯏꯃꯥꯗꯣ ꯃꯇꯣꯝꯇ ꯁꯤꯖꯈꯤꯕꯅꯤ. ꯑꯩ ꯏꯃꯥ ꯍꯥꯠꯄꯒꯤ ꯄꯥꯞ ꯁꯣꯏꯗꯅ ꯐꯪꯒꯅꯤ. ꯏꯃꯥ, ꯕꯥꯕꯥ, ꯅꯁꯨ ꯑꯁꯤꯕꯨ ꯕꯣꯔ ꯄꯤꯕꯤꯔꯝꯃꯨꯀꯣ." ꯊꯧꯕꯗꯨ ꯃꯃꯥꯒ ꯃꯄꯥꯒꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯀꯞꯂꯝꯃꯤ. ꯊꯧꯕꯅ ꯃꯆꯥꯅꯨꯄꯥ ꯑꯗꯨꯒꯤ ꯃꯃꯤꯡ ꯑꯗꯨꯕꯨ ꯄꯥꯔꯤ ꯍꯥꯏꯅ ꯅꯨꯡꯁꯤꯅ ꯊꯣꯜꯂꯝꯃꯤ. ꯑꯁꯨꯝꯅ ꯊꯧꯕꯒ ꯆꯅꯨꯒꯁꯨ ꯃꯆꯥꯒꯤ ꯃꯇꯧ ꯌꯦꯡꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤꯔꯝꯃꯤ. ꯑꯗꯨꯕꯨ ꯊꯧꯕꯒꯤ ꯄꯨꯟꯁꯤꯗ ꯅꯤꯡꯉꯝꯗꯕ ꯑꯃꯗꯤ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ.